June amadagi Manipur Police ki DGP oina thau puragadaba Mukesh Singh IPS Imphal da thunglare. Mathang tha June amadagi Manipur Police ki DGP oina thau puragadaba Ladakh Police ki Chief Oiramba Mukesh Singh IPS AZMUT 1996 Imphal da thunglare. Mukesh IPS na Imphal Airport da thunglabaga Paumi Singhi Maikidagi Manipur da hauzik thokliba tang tadaba fibam asiga mari lenana Maki Maikedi ahanba kari karamba thaurang sing paikatkadagi haina hangba amada Mukesh ki Maikedi mahak hana thabak asida join tawkhige aduga kari leibage haibadu yengsingkhigani haina phongdoklamki adubu atei makha taba comment amata piu haiba yakide marak sidangasi Manipur lenga ki Department of Personnel and Administrative Reforms Personnel Division ki Joint Secretary Vizananda Chabungbam na thokiba order amagi matung inna India lenga ki DOPT na thasigi kunma thoida thokiba order amagi matung inna Inter Cadre Deputation da Mukesh Singh IPS AZMUT 1996 asi AZMUT cadre dagi Manipur cadre oina transfer tawkibagi matung inna Manipur lengak na Mukesh Singh IPS asi June amadagi hauna Manipur Police ki DGP oina transfer amasung posting pibida ayaba piri hairi order asigi matung inna Mukesh IPS asi June amadagi Manipur Police ki DGP oina thau puragani panba yabadi hauzik Manipur Police ki DGP oriba Rajiv asi tha asigi thabaktagi retired tawragadabani adubu India lenga ki Employment Committee of the Cabinet na nauna thokiba order amagi matung inna DGP Rajiv asi New Delhi da Cabinet Secretariat da Secretary Security oina nauna appoint tawkhrabani marak sidang asi Manipur lenga ki Joint Secretary DP na thokiba order amagi matung inna ADGP Asutosh Kumar IPS asi Chairman and Managing Director Manipco amasung Directorate of Inquiry Manipur Lok Ayuk Lufeng Kailand ADGP LO na MD MPSC Limited aduga ADGP Larry Dozy Latu IPS na ADGP AP Modernization Intelligence LO oina transfer posting pikre